ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯊꯧꯁꯨ ꯆꯠꯊꯣꯛꯇꯅ ꯂꯩꯕ ꯑꯣꯏꯕꯒ ꯅꯨꯄꯥꯒꯤ ꯅꯝꯕꯔ ꯂꯩꯖꯔꯁꯨ ꯀꯣꯜ ꯇꯧꯁꯤꯟꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯥꯟꯅꯕ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯁꯪꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕ ꯅꯠꯇꯅ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯝꯗꯦ ꯗꯦꯕꯤꯠ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯗꯤꯁꯄ꯭ꯂꯦꯒ ꯌꯥꯗ꯭ꯔꯕꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤꯗꯨꯕꯣ ꯗꯤꯁꯄ꯭ꯂꯦ ꯌꯥꯗꯕ ꯀꯩꯝ ꯇꯧꯗꯦꯗ ꯃꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥꯅ ꯆꯦꯛ ꯇꯧꯏꯅꯤ ꯃꯤꯁꯨ ꯂꯥꯛꯅꯗꯣꯏ ꯋꯥꯠꯂꯤ ꯃꯆꯤ ꯃꯔꯨꯝ ꯅꯠꯇ꯭ꯔꯁꯨ ꯃꯊꯛꯇ ꯀꯥꯔ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯨꯖꯣ ꯑꯗꯨꯅ ꯃꯥꯒꯤ ꯆꯦꯟꯕ ꯇꯥꯟꯖꯥ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯋꯥ ꯈꯪꯗꯕ ꯑꯣꯏꯅ ꯇꯥꯗꯣꯏꯅꯤ ꯅꯪꯅ ꯃꯥ ꯂꯨꯝꯃꯤꯅꯦ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯂꯨꯝꯃꯒ ꯂꯥꯛꯄ ꯏꯕꯥꯅꯤꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯡꯒ ꯆꯦꯟꯕ ꯔꯥꯁꯕꯤꯔ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨ ꯇꯨꯕꯠ ꯀꯛꯂꯒ ꯑꯩꯗꯤ ꯅꯣꯏꯗꯧꯅ ꯉꯁꯤ ꯉꯔꯥꯡ ꯊꯦꯡꯅꯕ ꯅꯨꯄꯤꯗꯤ ꯆꯦꯜꯂꯣꯏꯗ ꯏꯁꯥꯒꯤ ꯍꯥꯟꯅꯗꯩ ꯄꯥꯝꯃꯒ ꯂꯩꯔꯕ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯁꯤꯟꯕꯩ ꯋꯥꯈꯜ ꯂꯩꯇꯦ ꯕ꯭ꯔꯣ ꯅꯪꯅ ꯂꯥꯟꯅ ꯂꯧꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯒꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯣꯏꯒꯤꯅ ꯃꯇꯦꯛ ꯑꯃ ꯀꯣꯏꯅꯔꯤ ꯑꯩꯒꯤꯗꯤ ꯑꯃꯨꯛꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤ ꯀꯣꯏꯅꯗ꯭ꯔꯁꯨ ꯅꯨꯡꯁꯤꯅꯕꯗꯤ ꯅꯈꯣꯏꯅ ꯍꯥꯜꯂꯤꯗꯨꯗꯤ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯔꯛꯄꯗ ꯄꯥꯝꯕꯤ ꯊꯥꯐꯝꯗꯣ ꯁꯤꯟꯗꯣꯛꯈꯤꯕꯗꯒꯤ ꯃꯌꯣꯜꯒ ꯁꯤꯔꯤꯔ ꯆꯪꯉꯤꯔ ꯚꯥꯞ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯅꯧꯅ ꯃꯌꯣꯜ ꯆꯣꯡꯉꯛꯏꯁꯤꯅꯤ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯁꯤꯗꯤ ꯅꯪ ꯅꯤꯇꯤꯗ ꯍꯥꯏꯈꯤꯗ꯭ꯔꯣ ꯃꯉꯣꯟꯗ ꯍꯥꯏꯔꯒꯅ ꯀꯔꯤ ꯍꯥꯏꯗ꯭ꯔꯒꯅ ꯀꯔꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯗꯣ ꯑꯍꯣꯡꯕꯁꯨ ꯂꯥꯛꯄ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯍꯥꯏꯈꯤꯕꯅꯤ ꯑꯍꯣꯡꯕ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯩ ꯈꯨꯗꯝꯅꯤ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯔꯤꯁꯦ ꯄꯥꯎꯗꯤ ꯍꯥꯟꯅꯁꯨ ꯐꯥꯎꯅꯗ꯭ꯔꯤꯗꯨꯗꯤ ꯅꯣ ꯀꯅꯦꯛꯁꯟ ꯑꯣꯏꯗꯅ ꯃꯇꯝꯗꯨꯗꯅ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯅꯝꯕꯔ ꯂꯩ ꯂꯩꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯛꯄ ꯂꯩꯇ꯭ꯔꯦꯀꯣ ꯐꯥꯒꯦꯔ ꯄꯨꯟꯒꯦꯔ ꯑꯃ ꯁꯤꯜꯂꯁꯦ ꯑꯩꯈꯣꯏꯒꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯒꯤꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯖꯤꯞꯁꯨ ꯂꯩꯍꯧꯗꯒꯨꯝ ꯇꯧ ꯀꯃꯥꯏꯅ ꯐꯥꯗꯣꯏꯕ ꯂꯥꯛꯄꯩ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯒꯅꯦ ꯖꯤꯞꯁꯤ ꯑꯃꯗꯤ ꯄꯤꯔꯛꯄ ꯌꯥꯏꯅ ꯑꯗꯨꯗ ꯐꯥꯔꯁꯤ ꯐꯔꯦꯅꯦ ꯃꯅꯥ ꯃꯅꯤꯟꯁꯨ ꯅꯥꯏꯔꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅꯤꯡꯉꯣꯏꯗꯕ ꯃꯃꯤ ꯎꯔꯗꯤ ꯈꯔ ꯂꯥꯞꯅ ꯄꯨꯈ꯭ꯔ ꯂꯣꯏꯔꯦ ꯃꯔꯣꯜ ꯁꯦꯡꯉꯦ ꯍꯥꯏꯀꯥꯟꯗ ꯃꯌꯨꯝꯗ ꯊꯤꯜꯍꯟꯕ ꯅꯨꯄꯤ ꯆꯦꯟꯕꯩ ꯄ꯭ꯂꯥꯟꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯂꯣꯏ ꯂꯩꯔꯝꯃꯦꯗꯅ ꯑꯃꯨꯛꯈꯛꯇ ꯉꯥꯏꯔꯤꯗ ꯆꯦꯟꯕ ꯁꯨꯝ ꯄ꯭ꯂꯥꯟꯗꯨꯏ ꯋꯥꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯇꯝꯗꯨ ꯌꯧꯔ ꯈꯟꯅꯔꯁꯤ ꯅꯪꯒꯤ ꯍꯣꯔꯦꯟ ꯅꯨꯄꯤ ꯊꯤꯟꯕꯩ ꯒꯥꯔꯤꯒꯤ ꯂꯤꯁꯇꯣ ꯅꯪꯉꯣꯟꯗ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ ꯑꯣꯐꯤꯁꯀꯤ ꯇꯤꯟꯅꯕ ꯃꯈꯣꯏꯅꯤꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯌꯥꯎꯔꯕꯅꯤ ꯂꯥꯛꯄꯩ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯍꯣꯔꯦꯟ ꯅꯪꯅꯕ ꯂꯥꯛꯀꯅꯤꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯀꯥꯏꯍꯦ ꯃꯔꯤ ꯆꯠꯂꯦ ꯈꯜꯂꯝꯕꯅꯤ ꯔꯥꯁꯕꯤꯔꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯩꯒꯤꯁꯨ ꯀꯔꯝ ꯀꯥꯟ ꯇꯥꯗꯣꯏꯅꯣ ꯍꯪꯖꯤꯜꯂꯛꯄꯗ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯨꯔꯤ ꯀꯨꯏꯔꯔꯣꯏꯗꯅ ꯀꯣꯛ ꯍꯥꯏꯈꯤꯒꯦꯗꯦ ꯌꯥꯔꯦꯁꯦ ꯑꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ ꯁꯤꯅꯅꯦ ꯕ꯭ꯂꯨ ꯃꯨꯟꯗꯒꯤ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯔꯝꯕꯩ ꯂꯤꯁꯇꯨꯅꯤ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯒꯦ ꯈꯪꯉꯨꯔꯅꯨ ꯌꯥꯔꯦ ꯑꯥꯏꯇꯦꯝ ꯁꯨꯗꯦꯗꯣ ꯌꯦꯡꯉꯨ ꯃꯤ ꯃꯃꯥꯡꯗ ꯇꯖꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯍꯣꯔꯦꯟꯗꯤ ꯅꯨꯄꯥꯗꯣ ꯏꯟꯖꯤꯅꯤꯌꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯍꯨꯞꯇꯅ ꯌꯦꯡꯕ ꯂꯥꯛꯇꯣꯏꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯕꯣꯛꯁ 500ꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯋꯥꯠꯄꯨ ꯋꯥꯠꯀꯗ꯭ꯔꯅ ꯈꯜꯂꯤꯅꯤꯗ ꯁꯣꯝꯗꯩ ꯃꯤ 50 ꯍꯦꯜꯂꯞ ꯆꯠꯀꯦ ꯍꯥꯏꯔꯅꯤ ꯑꯗꯩ ꯅꯣꯏ ꯅꯨꯄꯤꯒꯤ ꯊꯕꯛ ꯃꯐꯝꯒꯤꯁꯨ ꯃꯤ ꯂꯥꯛꯀꯦ ꯍꯥꯏꯔꯅꯤ ꯂꯩꯀꯥꯏꯒꯤ ꯍꯪꯕ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯒꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯁ ꯌꯥꯝꯃꯜꯂꯦꯗ ꯁꯤꯗꯤ ꯈꯔ ꯀꯛꯊꯅꯕ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛꯇꯅꯦ ꯅꯪꯒꯤ ꯄꯩꯁꯥ ꯂꯤꯛꯄꯤꯗꯣ ꯇꯧꯔꯅꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ 100 ꯅꯠꯇ꯭ꯔꯒ ꯌꯥꯝꯃꯕꯗ 200 ꯑꯃ ꯇꯧꯔ ꯂꯣꯏꯁꯤꯟꯕ ꯌꯥꯕꯗꯣ ꯍꯣꯔꯦꯟ ꯅꯨꯄꯤ ꯊꯤꯜꯂꯛꯄꯗꯅꯦ ꯕꯣꯛꯁꯦ ꯑꯅꯤ ꯂꯧꯅꯈ꯭ꯔꯁꯨ ꯀꯣꯟꯅꯗꯕꯩ ꯃꯊꯥ ꯁꯥꯔꯣꯏꯗꯣꯏꯅꯤ ꯑꯁ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯈꯨꯆꯥꯎ ꯊꯥꯔꯗꯤ ꯍꯌꯦꯡ ꯍꯩꯖꯤꯡꯄꯣꯠ ꯂꯨꯍꯣꯡꯕꯗꯗꯤ ꯐꯖꯔꯅꯤ ꯑꯗꯨꯗꯅ ꯅꯣꯏꯅꯤꯒꯤ ꯆꯞ ꯆꯥꯕꯤ ꯁꯪꯒ ꯀꯌꯥꯅꯣ ꯃꯁꯤꯡ ꯄꯥꯊꯣꯛꯑꯒꯅꯦ ꯂꯩꯀꯥꯏ ꯑꯍꯜꯒꯤ ꯇꯣꯉꯥꯟꯅ ꯁꯤꯟꯈ꯭ꯔꯒ ꯌꯥꯅꯤꯗ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯅꯁꯨ ꯀꯌꯥꯝ ꯍꯩꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯃꯁꯥꯏꯅꯤ ꯏꯁꯥꯒꯤ ꯃꯇꯝꯗꯗꯤ ꯇꯦꯂꯦꯟ ꯃꯤꯠꯁ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯣꯏꯗꯣꯏꯅꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥ ꯉꯥꯛꯇ ꯅꯪꯅ ꯉꯥꯡꯉꯛꯄꯁꯦ ꯇꯝꯁꯤꯜꯂꯣ ꯑꯩꯒꯤ ꯊꯧꯗꯣꯛ ꯊꯣꯛꯑꯀꯥꯟꯗ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯕꯗꯣ ꯅꯨꯡꯉꯥꯏꯅꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯃꯥꯗꯨꯁꯨ ꯍꯣꯕꯦ ꯇꯧꯗꯨꯅ ꯆꯪꯉꯛꯏ ꯗꯦꯕꯤꯠ ꯃꯃꯥꯕꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯏꯃꯥ ꯑꯗꯨꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ ꯅꯣꯏ ꯑꯅꯤꯕꯨ ꯊꯤꯔꯛꯏꯕꯅꯤꯅꯦꯍꯦ ꯍꯣꯔꯦꯟꯒꯤ ꯊꯣꯡꯅꯅꯕ ꯉꯥ ꯂꯩꯅꯤ ꯍꯥꯏꯗꯨꯕꯨ ꯂꯩꯔꯨꯔꯕꯣ ꯗꯦꯕꯤꯠ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯉꯥꯕ ꯔꯥꯁꯕꯤꯔꯅ ꯐꯠ ꯈꯨꯝꯃꯛꯏ ꯏꯃꯥ ꯑꯩꯅ ꯑꯉꯥꯡ ꯊꯥꯈꯤꯕꯅꯤ ꯂꯥꯛꯄꯨ ꯂꯥꯛꯑꯅꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯃꯁꯥꯒꯤ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯛꯑꯒ ꯄꯪꯁꯤꯟꯅꯔꯤꯔꯣ ꯁꯤꯕꯣ ꯑꯩꯁꯨ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯗꯤ ꯌꯥꯎꯕꯅꯤ ꯏꯆꯥ ꯔꯥꯁꯕꯤꯔꯅ ꯉꯥꯛꯇꯅꯤ ꯉꯔꯥꯡꯗꯩ ꯁꯤ ꯇꯧꯁꯤ ꯑꯗꯨ ꯑꯗꯥ ꯏꯃꯥ ꯍꯥꯏꯅꯅꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯣꯛꯍꯜꯂꯤꯁꯦ ꯃꯥꯒꯩꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯑꯩꯅ ꯇꯧꯕꯅꯦꯅ ꯈꯜꯂꯨ
Ima, Bruna haise chumi. Wan tawba ngaktani hain khallu. Mapa hek leitaba numittagine aigidi ikhong ikhut tekpaga chap manakhrabani. Mana jawraga khara phani khallagane aina hujiksu senna leiredana. Ma, ai marupse pangma manjarasune. Paisai matangdadi yam singbani ko. Noina paiba, ikhoina paidaba. Maram chadana pangloi luisinbai paisado leita tawni. Leiramadi aisu luisilamni. Hai. Noi ani gise marairomda ontharakpa tari. Tawridema, asengbado ngaktane hainarise. Saudo baina saudra loire. Ngarangdi kayam pukning nungsi ithantaga oire. Ahing mikup ama phawba tumba yaba natte. Hamungda hiplinen tawrido. Oida amuk chep, yetta amuk chep, longna amuk hip. Nongalaga paw hanba chatpada migi mayumna tathi tawoina hairakadrana. David mamagi matauda nungaitraduna. Ima mathanda thamambado aishu nungaite. Ho chinda khakni. Nahan kai chak chanarini aduni adani chatpadunane nungaitaba phawdaba. Ima da haise chumi. Raspberry na maya higatlaga hairakpani. David paina yengaga. Asi nangna insilamboiramnine. Sorry. Ai insinba hiteko. Ado nupi mayumna kaibo hairakema. Maroldo ai phazan tadri. Karibo hairuni. Makhoina kharadi chawjaba tabani. Nangna samatik charamba oibanina afaba numit ha yengagane luhongbagi matam leplasena hainarakpani. As yangsella adi matha sanida yum solutiondabasu yaroi. Ha nei phibam sidane nauna rang sangjilaga mathakki sarukse jinga kupaga yagani. Hoi, adumain tawrasi. Adudi phare. Noini su wari saram khoko ima su nani hoi laise haunaragane imogi phiro leibongda chatlukhigi. Hoi ma. Mamana bada muk onsilaga ase tan chadana ne mamai thakpa yaurakpani. Raspberry nangna khara yengsiluko pochai awat apasingdo. Hoi ma, ai phanaba silagi. Mama su chenchat tawduna muk thokre. Ani duso lakliba mi singdo haifet masing thiba haurakpada David ki ko laksinbaduda chaplepe. Ngaktang mapanda leibaduda nangi nupido nang miss tawri na hairakduro. Chelakpai phau thindri. Adui phibamda leiradi kesam wangi ko. Sidi ai nupisu natuna. Kadai, ai wain baige. David su phone do pirakle. Mai training khudause mawongamne. Phone lo na paiba tamba chatlira kainum tawri. Raspberry call do receive tawbaga. Kaino, training amta tawdrabo. No ngale phone, numitare phone da senar leirabo. Lakpa lemtakpa mawongda. Ai nupisu pairibani. Phagi wardi ko na taw matang chadi. Kaidawe haino. Lakpana amado phone ga directory se nupi manakta leikrabo. Chilakpada ngari nupi manakta sum sanga leiganoi. Aina tawkibado dumain tawhol. Sir lakpana laaga order to pibi bana pharoidro. David sumagi mawongduda tapna speaker on taw adugane volume do khara leithaw aisu tagi. Lakpa samakha tare. Ngarang cool tawbada lokta geng bachatli harakpani. Lapagi namada dum chen boiramene. Hoi, adumai oidoini. Anyway, congratulations haire. Luhongbadi ai training loibaga hongoi. Raspberry magi matawduda jagatnaba paukhom oina pi. Mi mai nupi ko hongjababu nang training loibaga dongai doiba. Ihe, punna yawba yaidana. Raspberry irang haurage khalladuna makha tarai. Pakhang su natre nangbu kaina mamanabi phajabi yawbra yenge hairo. Baby na oina fat khumai. Soidrabane darbi ekhoida dasa luhongba numitane. Borna mando mayaidagi kaina mamanabi mayam uraga nahandagi asinapi mayamse aina thengna hodrisa kaigino haina taxi soledo tawdoini. Aduni soidrabani. Aide hojiktai haibirisinico cheksilloe. Bro, matang yam chadeda. Kari matang chadaba nang adugi mongdudane aina luhongbadane imanabi amta kawridoise. Kai mari leinarige mi. Nupi nebo hairade namito krok watlaga yengamdoi mali. Be karanda anuko. Raspberry su henchilai. Training manung sida luna phone pai halaga call adum painaraga senaba ngamliba ichelse aidi yam thagatlida. Magi damakne phone se phong sarsu pubu bakhaidra haina ne class matamda su dum pairi ni khangbra. Ai su training matamda pharadi sajai sathiba phangi khangna pairi sidi. Nang dudi aina haiman bagi. Ihe haiman bai na demi nang nungsi bai ni. Ai sumain kanam nungsi jarte. David su nakandagi episilai. Bro, ikoi nupa oiba singna nupida toina tawba dialogue tudi icham jamjaba ichal sidadi tawbirunudana.
ꯑꯉꯥꯡꯅꯦ ꯈꯟꯕꯩ ꯁꯨꯝ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯔꯥꯖꯕꯤꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯅꯤ ꯂꯥꯛꯄꯅ ꯅꯣꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯉꯁꯤ ꯅꯨꯃꯤꯠꯀ ꯅꯠꯇꯦꯗ ꯊꯥ ꯑꯁꯤꯃꯗꯤꯅꯦ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯗꯨꯝ ꯗꯤꯁꯀꯁꯟ ꯂꯣꯏꯗꯅꯕ ꯁꯤꯜꯂꯤꯅꯤ ꯏꯆꯥ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯅꯪꯒ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯑꯣꯏꯔꯗꯤ ꯁꯥꯟꯅꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯕꯦꯕꯤ ꯁꯥꯎꯒꯠꯂꯛꯏ ꯆꯨꯝꯃꯤ ꯗꯗꯥꯁꯦ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯩꯒ ꯋꯥꯔꯤ ꯁꯨꯛꯁꯥ ꯁꯥꯅꯤꯡꯗꯕꯅꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯇ꯭ꯔꯦꯅꯤꯡꯅꯦꯅ ꯁꯥꯗꯅ ꯆꯠꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒꯅꯦ ꯋꯥꯕ꯭ꯔꯥ ꯐꯥꯎ ꯍꯪꯕ ꯅꯪꯗ꯭ꯔꯤꯉꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯅ ꯇꯧꯔ ꯇꯨꯝꯈ꯭ꯔꯅꯤ ꯗꯦꯕꯤꯠ ꯃꯌꯥ ꯍꯤꯒꯠꯂꯒ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯅꯨꯄꯤꯅ ꯁꯦꯟꯅꯕꯤꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯜꯒꯤ ꯈꯜꯂꯗꯤ ꯂꯥꯛꯄ ꯁꯥꯎꯔꯪꯅꯅ ꯅꯪꯒꯤ ꯄꯥꯎ ꯏꯃꯥꯅ ꯇꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯒ ꯅꯣꯏꯅꯤ ꯆꯪꯗꯅ ꯃꯩ ꯆꯨꯔꯝꯂꯕꯀꯣ ꯑꯩꯈꯣꯏꯕꯨ ꯆꯨꯈꯤꯕ꯭ꯔꯣ ꯔꯥꯖꯕꯤꯔ ꯉꯛꯆꯥꯅꯅ ꯀꯥꯏꯗ ꯆꯨꯔꯤꯅꯣ ꯎꯗꯤꯌꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯅꯤ ꯈꯪꯉꯕꯅꯤ ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯃꯔꯩ ꯌꯥꯎꯔꯒ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯇꯣꯏꯅꯤ ꯍꯦꯟꯒꯠꯄꯗꯨ ꯄꯥꯝꯗ꯭ꯔꯣ ꯕ꯭ꯔꯣꯒꯤꯁꯨ ꯅꯤꯇꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯕꯦꯕꯤ ꯇꯥꯔꯝꯕꯗꯒꯤ ꯁꯥꯎꯒꯠꯂꯛꯏ ꯋꯥꯔꯤ ꯁꯥꯕꯗ ꯃꯤꯒꯤ ꯅꯨꯄꯤ ꯄꯜꯍꯧꯗ꯭ꯔꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕ꯭ꯔꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯅꯨꯄꯥ ꯑꯃ ꯉꯁꯤ ꯗꯦꯕꯤꯠ ꯅꯣꯛꯑꯒ ꯑꯉꯥꯡ ꯀꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯈꯝꯕꯟꯅꯔꯗꯅ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯑꯉꯥꯡ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯏ ꯅꯨꯄꯤꯗꯨ ꯁꯥꯎꯔꯛꯑꯅꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯇꯧꯕꯅꯤ ꯂꯥꯛꯄꯁꯨ ꯏꯪꯒꯤꯠꯇꯨ ꯈꯪꯉꯗꯨꯅ ꯌꯥꯝ ꯁꯤꯡꯉꯤꯗ ꯐꯔꯦ ꯅꯣꯏꯅꯤ ꯃꯇꯦꯡ ꯄꯥꯡꯅꯔꯣ ꯅꯛꯅ ꯂꯩꯅꯕꯅꯤꯅ ꯑꯩꯗꯤ ꯂꯥꯞꯅꯒ ꯂꯩꯔꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯄꯥꯡꯕ ꯍꯥꯏꯗꯨꯅꯤ ꯌꯥꯏꯗ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯇ꯭ꯔꯦꯅꯤꯡ ꯃꯇꯝꯁꯨ ꯌꯧꯔꯛꯑꯦ ꯑꯩꯒꯤ ꯑꯦꯡꯒ꯭ꯔꯤ ꯕꯔꯗꯁꯦ ꯑꯝꯇ ꯀꯨꯜ ꯗꯥꯎꯟ ꯑꯝꯇ ꯇꯧꯔꯝꯈꯤꯒꯦ ꯅꯣꯏꯅꯤ ꯂꯩꯍꯧꯔꯣ ꯑꯣꯜ ꯗ ꯕꯦꯁ ꯕ꯭ꯔꯣ ꯏꯆꯟ ꯅꯕꯥꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯎꯔꯣꯀꯣ ꯅꯨꯄꯥꯕꯨ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯗꯧꯅꯤꯀꯣ ꯍꯣꯏꯗ ꯃꯈꯣꯏ ꯐꯣꯟ ꯊꯝꯈꯤꯕꯒ ꯑꯅꯤꯗꯨꯁꯨ ꯁꯤꯊ ꯅꯣꯛꯂꯝꯃꯤ ꯑꯃꯨꯛꯇ ꯅꯨꯄꯤ ꯀꯣꯏꯗꯅ ꯀꯣꯏꯔꯛꯄ ꯅꯨꯄꯥ ꯀꯣꯏꯗꯅ ꯀꯣꯏꯔꯛꯄ ꯑꯅꯤꯁꯤꯒꯤ ꯈꯝꯕꯟꯅꯕꯁꯤ ꯆꯦꯜꯂꯕ ꯃꯇꯨꯡꯗꯅ ꯍꯦꯟꯅ ꯁꯥꯊꯤꯔꯦꯗꯨꯅꯤ ꯔꯥꯖꯕꯤꯔ ꯁꯤꯊ ꯅꯣꯛꯂꯒ ꯅꯪꯁꯨ ꯈꯔ ꯂꯩꯔꯒꯅꯦ ꯑꯁꯤ ꯐꯤꯕꯝꯗ ꯇꯥꯔꯛꯄ ꯁꯣꯏꯔꯣꯏ ꯌꯥꯔꯦ ꯑꯁꯨꯝꯕꯗꯤ ꯑꯩ ꯁꯨꯛꯑꯣꯏ ꯑꯣꯏꯖꯔꯣꯏꯀꯣ ꯑꯃꯗꯨ ꯃꯀꯣꯛ ꯄꯥꯏꯔ ꯈꯥꯡꯉꯝꯗꯣꯏꯅꯤ ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯈꯗꯥꯡ ꯂꯤꯡꯕ ꯁꯥꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯗꯨꯅ ꯅꯩꯔꯛꯄꯗ ꯑꯝꯇ ꯌꯥꯔꯝꯃꯔꯣꯏꯃꯤ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤꯁꯨ ꯔꯤꯜ ꯁꯥꯒꯠꯄ ꯌꯥꯅꯕ ꯍꯣꯔꯦꯟ ꯄꯩꯁꯥ ꯄꯤꯅꯕꯩ ꯁꯤꯟꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯤꯌꯨꯔꯥ ꯑꯁ ꯌꯥꯝ ꯏꯀꯥꯏꯕ ꯊꯕꯛꯅꯤꯗ ꯃꯗꯨ ꯃꯥꯁꯨ ꯑꯩꯁꯨ ꯄꯥꯝꯗꯦꯀꯣ ꯉꯔꯥꯡ ꯑꯍꯤꯡꯅ ꯑꯗꯨꯝꯕ ꯇꯧꯔꯣꯏꯁꯦꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯃꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯅꯤ ꯌꯧꯁꯤꯟꯕ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯣ ꯅꯪꯒꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯑꯩꯒꯤꯗꯤ ꯔꯤꯜꯁꯀ ꯅꯠꯇꯦꯗ ꯗꯥꯏꯔꯦꯛ ꯂꯥꯏꯐ ꯑꯣꯏꯅ ꯊꯥꯒꯠꯄ ꯆꯠꯅꯔꯛꯄ ꯃꯇꯥꯡ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨ ꯍꯦꯛꯇ ꯇꯧꯈꯥꯏꯗꯣꯏꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯒ ꯌꯥꯕꯤꯔꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ ꯃꯇꯝꯗꯨꯒꯤ ꯀꯔꯤꯅ ꯐꯕ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯩ ꯚꯥꯏꯔꯦꯜ ꯆꯠꯅꯔꯤ ꯃꯌꯥꯝꯁꯤ ꯅꯪꯁꯨ ꯈꯪꯉꯤꯗꯅ ꯑꯣ ꯑꯩ ꯅꯣꯡꯇ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ ꯃꯤꯅ ꯍꯥꯏꯅꯩꯕ ꯐꯖꯕꯤ ꯃꯌꯥꯝꯁꯤꯗꯤ ꯇꯥꯔꯝꯅꯤꯗ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯈꯪꯗꯦ ꯍꯥꯏꯔꯗꯤ ꯏꯁꯣꯏ ꯁꯣꯏꯅꯗ꯭ꯔꯣ ꯑꯁ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯄꯣꯏꯟꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯅ ꯍꯦꯛ ꯎꯈ꯭ꯔꯕ ꯑꯔꯣꯏꯕꯤꯗ ꯚꯥꯏꯔꯦꯜ ꯆꯠꯂꯒ ꯃꯨꯟꯅꯅꯤ ꯈꯟꯕꯇꯗꯅꯦ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯌꯥꯝ ꯌꯥꯎꯔꯦ ꯔꯥꯖꯕꯤꯔ ꯗꯦꯕꯤꯠꯀꯤ ꯂꯦꯡꯖꯨꯝ ꯃꯄꯥꯗ ꯊꯥꯔꯛꯑꯒ ꯍꯧꯒꯠꯂꯣ ꯃꯤꯀꯞ ꯊꯣꯛꯑꯣ ꯉꯥꯛ ꯂꯩꯔꯗꯤꯅꯦ ꯅꯪꯅ ꯉꯔꯥꯡ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯦ ꯊꯤꯟꯕꯩ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯇꯣ ꯍꯨꯏꯁꯨ ꯌꯥꯝ ꯈꯣꯡꯉꯤꯗꯣ ꯍꯧꯒꯠꯂꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯔ ꯃꯥꯜꯂꯦ ꯂꯧꯗꯦꯗ ꯑꯩꯒꯤ ꯍꯥꯏꯁꯤꯗꯤꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯤꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤ ꯑꯇꯩꯅꯁꯨ ꯃꯨꯟꯅꯗꯣꯏꯅꯤ ꯃꯈꯣꯏ ꯊꯕꯛ ꯃꯐꯝꯗꯩꯁꯨ ꯃꯥꯕꯨ ꯇꯥꯟꯅꯕ ꯅꯨꯄꯥ ꯂꯩꯔꯤꯕꯅꯤ ꯇꯣꯂꯣꯞ ꯆꯥꯕꯤꯅꯤ ꯂꯧꯕꯗ ꯃꯥꯡꯖꯕ ꯂꯩꯔꯣꯏ ꯍꯥꯏꯕꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯗꯦꯕꯤꯠ ꯃꯥꯒꯤ ꯋꯥꯜꯄꯦꯄꯔꯗꯨ ꯎꯠꯂꯒ ꯇꯨ ꯌꯦꯡꯉꯨ ꯁꯤ ꯐꯖꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯖꯟꯅꯕ꯭ꯔꯣ ꯇꯣꯂꯣꯞ ꯆꯥꯗ꯭ꯔꯁꯨ ꯊꯛꯆꯒꯦ ꯍꯥꯏꯕ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯗꯣꯏꯅꯤ ꯕ꯭ꯔꯣ ꯅꯪ ꯉꯥꯟꯊꯛ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯆꯦꯞꯇꯥꯛ ꯑꯃꯔ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯦ ꯃꯗꯨꯒ ꯌꯥꯎꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯩꯊꯥꯔꯛꯀꯗꯣꯏꯖꯥꯠꯅꯤ ꯁꯦ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯉꯥꯡꯉꯤ ꯁꯛꯏꯕ ꯃꯌꯥꯝꯁꯦ ꯅꯈꯣꯏ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯧꯀꯣ ꯗꯦꯕꯤꯠ ꯁꯥꯎꯔꯪꯅꯅ ꯐꯥꯒꯤ ꯁꯨꯝ ꯇꯥꯊꯣꯛꯏ ꯅꯪ ꯐꯥꯒꯤ ꯇꯧꯕ ꯍꯩꯇꯕ ꯃꯤꯅꯦ ꯑꯗꯨꯅꯕꯨ ꯏꯇꯥꯝꯆꯥ ꯃꯥꯏꯊꯣꯡꯗꯨ ꯑꯩꯒ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝꯗ ꯅꯣꯛꯄꯕꯨ ꯎꯖꯈ꯭ꯔꯕꯣ ꯊꯣꯏꯗꯣꯛꯅ ꯌꯦꯡꯁꯤꯜꯂꯨꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯣ ꯀꯥꯟꯅꯔꯔꯣꯏ ꯅꯪ ꯅꯨꯄꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯆꯪꯕꯤꯌꯨ ꯅꯣꯏ ꯏꯃꯥꯁꯨꯅꯦ
ine hoiga pochi leba chakre ai so wada pa dai khite yingsin ki ngasai dai manakta changninga leirini o chango aduga ne nungsi wari sajaru jo David khubi animaka thangatuna utsilaga ai nupi manak changsilurge Rasper magi mataududa noklaga imanaba ni kaglu natina jawan makhoi ni phibam sidi mayam gadi manadre ai gi phibam sina makhoi meeting de kamdau no ramdoi jan isa nei sa bon thong ying kreda ngasai makhai mamanaba mathanda leiba oibaga mama mane hoina nupi dugi manakta leiba oibana changninglasu upai leiramdabado hojikti tanja phangabanina harau na changlakli ari mabu ubada pakhatna mina ukraga yam phajade mapalda sum leiruchu imagi mamangda suyam ikai aina laise nangi kai wada palege na hangba jangai ni hojiki oina leiteba leireso ai harkeba tho yam phajadeba David magi mawungduda ikaire haiba khangaduna imaga ekhoigi amachin kanba ini duga nangi firo lebe chatki aingonda so hairambani David nungaitana atho chatkibaduda ima do aingonda poche lebe pesa piyo na hangamdrebo as ikai kamai tawne makota pesa krabudi leiramni makhoi halakbani aina ngairise kaigi ngairiba David magi manakta leiriba chair duda famtharaga kaigino haibu yana bai mongda kaigumba nangi firol gado nangna pamoidaba ahongba leirakpra haini yengdoini ikai jaiko adoma nupana yawgano tangera hongera imaga inegana pamba khalaga leirakpaduna aigi so pamboidoini somdana nang thinbai punaba box to masing chongani singkre aido ngaglerdi yobu yorani chongadu na kaigi masak matau phajaba WakhaL tongan taba aigi bro RB na ne mathanta chatlaga singamboidoini yamalli masing anthanaba haise David manga kanomlaga yaroi paisa su thinaba loikre asigi phibam sida phi phanek ahongbaga leirade kaya phajaroibo as yumda imana ibungang batar leitriba nupadagi paisa chathoe haina imana bana puthokpa paisa oidoini aduga leitriba nupa haido honare leiradauba nupa haidoiba ari mirak narak yengaga nang yam ngamba nupani ko nachin nanawga leiramadi makhoina koiba nupi dudane nupana unase hairadi chatlunu haina insilamni aduna kaige mibu maning mamang lambi kaktuna namdana chili na dro isagi hingoldi ngalingai matamda patata sinbasinane khwai niyom chumboidoini horen yum yoraga imaga ichegagi wahang mayamgi paukhum kari khumdoina khanbadane mathayam sai ai khumun tumin le adu kapadi kapkanuko nangne kaplaba nasane yadabi aina phabane haina khankidoini adu aidi kharaga pukning nungsibane yumgi thongal hek yobaga kapu batar adu ergana machine numita nang thinba yaroi haiba taridana taningdeko anga macha man bo wanga ngangano David pocket tay phone du lauthokduna se noi ta thoi haido adugi miss call yam leibani leige leijarasana thamoi du jakna ba ngarang chile ngasi yumda thingadoini thabak la aroi namta haibi khodana haida ba mi onari mana igi supervisor sunatana chumini adu eragana hekrak yeli du leitre haiduna pau pibi khodana ari magi phone do muk pisele mariyam toning ba male se call do selo adugane nasana hijar soire achangari nguri baina adum banga machai thabak tu dor aduga engona mari toiduna kaige mari nateda summa pu pale noina pot tapado tapanu haina wamangel haningba nangna mi dugane onsin haninglasu ai isana ngasidagi nupam ta ko onsin aroi haina lepkre noi babadi nangthokpa yaroida babadi hana leithokna ba hotna doini mai masa ugani khanbada hojik dei hona isase yam ikaida apangbi kaiba khak nate ikai nungsi yana bai ningoloibi khudingna phawgadaba iholoidoini yam khangeda mamangda nupi chenbai experience lerambro pakhang kunsing dani nangna jeleise thajadraga lekai sarasalaga aigi mingla aurga hangju ai muk lekai sida phaba ani shude haradam taningdeko mina taragane masana masa thagale haikini khangdaba kya su khangjasan tadaba kana su tajausan hoiba ado yare thoma pan yam phajadeba aigi phajadabai tawshina imangda leiriba pujabi nangdi uba phang aduna ka sidai thokningdi tho
ꯃꯌꯨꯝ ꯌꯧꯔꯒꯅ ꯍꯦꯟꯅ ꯑꯐꯥꯎ ꯁꯥꯕ ꯑꯃ ꯌꯥꯎꯔꯤ. ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯨꯗꯤ? ꯑꯗꯨꯝ ꯌꯥꯕꯅꯤ. ꯑꯗꯨ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ. ꯅꯣꯏ ꯌꯨꯝꯗ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯌꯥꯡꯁꯤꯟꯁꯤ, ꯆꯍꯤ ꯐꯥꯗꯕꯤ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯅ ꯇꯛꯁꯤꯜꯂꯨꯀꯣ. ꯀꯩꯅꯣ ꯑꯍꯜ ꯃꯁꯦꯜ ꯂꯦꯞꯅꯗꯧꯕ ꯋꯥꯐꯝꯅꯤ. ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯪꯉꯛꯑꯗꯤ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯣ ꯍꯥꯏꯕ. ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯍꯪꯉꯛꯄ ꯉꯥꯏꯔꯤꯅꯤ. ꯍꯣꯡꯕꯤꯔꯣ ꯍꯥꯏꯅ ꯇꯛꯁꯤꯟꯗꯣꯏꯅꯤ. ꯅꯪꯒꯤ ꯑꯣꯏꯕ ꯃꯔꯝꯁꯨ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯤ. ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯅ ꯀꯔꯤ ꯁꯛꯂꯣꯟ ꯂꯧꯔꯛꯀꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯦ. ꯑꯐꯕ, ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯈꯜꯂꯨ. ꯅꯪꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ. ꯅꯨꯡꯁꯤꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯕꯛ ꯑꯝꯇꯁꯨ ꯑꯩ ꯇꯧꯔꯛꯑꯣꯏ. ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯨꯄꯤ ꯂꯧꯔꯝꯗꯥꯏꯗ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯠꯇꯨ ꯑꯣꯏꯗꯣꯏꯔꯣ? ꯅꯪꯕꯨ ꯐꯪꯖꯅꯕ ꯇꯥꯠ ꯇꯧꯏ. ꯑꯗꯨꯁꯨ ꯅꯪ ꯅꯨꯡꯁꯤꯕꯒꯤ. ꯃꯈꯥ ꯇꯥꯔꯛꯄ ꯇꯥꯠꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯅꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯇꯥꯠ ꯇꯧꯕ ꯇꯥꯔꯦ. ꯍꯩꯗꯧꯕ ꯃꯥꯜꯂꯦ. ꯅꯪꯁꯨ ꯑꯩꯁꯨ ꯊꯕꯛꯀ ꯆꯠꯇꯕꯤ ꯌꯨꯝꯁꯤꯗꯩ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯁꯦ ꯀ ꯍꯥꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯉꯝꯄꯣꯟꯇꯦꯗ. ꯑꯩ ꯁꯛꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯀꯥꯏꯅ ꯅꯤꯡꯉꯥꯏꯒ ꯇꯧꯔꯛꯇꯅꯀꯣ. ꯑꯁ, ꯃꯤ ꯇꯥꯈꯤꯅꯤ. ꯑꯝꯇ ꯏꯀꯥꯏꯀꯣ ꯑꯩ. ꯃꯃꯥꯟꯅꯕꯁꯨ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕꯗꯒꯤ ꯄꯥꯛ ꯊꯣꯔꯛꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯍꯥꯟꯅꯒꯨꯝ ꯏꯀꯣꯏ ꯀꯣꯏꯗꯅ ꯀꯥꯏ ꯂꯩꯒꯦ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯀꯧꯊꯣꯛꯂꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ. ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯈꯔꯗꯨꯒ ꯍꯥꯟꯅꯗꯒꯤ ꯀꯧꯅꯔꯛꯄꯁꯨ ꯌꯥꯎꯗꯒꯨꯝ ꯇꯧ. ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯊꯣꯡꯒꯥꯜꯔꯣꯝꯗ ꯊꯣꯛꯂꯛꯂꯦ. ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯁꯨ ꯍꯦꯛ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯇꯜꯂꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯍꯦꯛ ꯐꯝꯊꯕꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯄꯗꯨꯗ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯝꯃꯤ. ꯍꯔꯥꯎ ꯍꯔꯥꯎ ꯔꯤꯁꯤꯞ ꯇꯧꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯤ. ꯏꯇꯥꯝꯆꯥ ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯔꯣ? ꯑꯩ ꯉꯁꯤ ꯑꯣꯐꯅꯤ, ꯌꯨꯝꯗ ꯂꯩ. ꯑꯩꯁꯨ ꯗꯦꯕꯤꯠ ꯍꯣꯏꯗ ꯂꯩ. ꯃꯥꯏ ꯅꯨꯄꯤꯗꯣ ꯉꯁꯤ ꯊꯤꯟꯈꯤꯗꯣꯏꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯝꯕ. ꯑꯗꯨꯗꯤ ꯆꯤꯜꯂꯝꯃꯅꯤ, ꯑꯩ ꯊꯝꯃꯒꯦ. ꯀꯣꯜ ꯇꯧꯔꯛꯄꯒ ꯊꯝꯃꯒꯦꯗ ꯍꯥꯏ. ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯦ. ꯑꯁꯨꯛ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯒ ꯎꯅꯕꯁꯦ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯣ? ꯑꯩꯈꯣꯏ ꯄꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩ. ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ. ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ. ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯗꯧꯅ ꯆꯩꯔꯔꯣꯏꯗ. ꯍꯧꯖꯤꯛꯁꯨ ꯊꯥꯏꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯩ. ꯔꯥꯖꯕꯤꯔ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨꯗꯤ ꯃꯁꯨ ꯅꯨꯄꯤ ꯑꯍꯟꯅꯤ. ꯆꯦꯛꯁꯤꯟꯕ ꯃꯁꯥꯟ ꯇꯥꯕꯅꯤ. ꯌꯨꯝꯗ ꯈꯪꯉꯛꯇ꯭ꯔꯤꯉꯩ ꯇꯤꯐꯤꯟꯗꯣ ꯑꯃꯨꯛꯇ ꯄꯤꯊꯣꯛꯄꯤꯔꯣ. ꯍꯧꯖꯤꯛꯃꯛ ꯊꯤꯟꯕ ꯂꯥꯛꯑꯣꯔꯣ? ꯂꯥꯛꯀꯅꯨ, ꯄꯨꯄꯥ ꯂꯩꯌꯦ. ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯗꯧꯕ ꯃꯇꯝꯗꯣ ꯍꯥꯏꯔꯛꯑꯣ, ꯊꯤꯜꯂꯛꯀꯦ. ꯍꯣꯏ. ꯑꯦꯟꯖꯥꯡꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯏꯀꯣ. ꯃꯍꯥꯎꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗꯅ ꯂꯩꯔꯤ. ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯄꯤꯖꯒꯦ. ꯑꯩ ꯈꯪꯉꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕ. ꯃꯁꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒ ꯎꯅꯕꯩ ꯃꯇꯝ ꯑꯃ ꯄꯤꯌꯨ. ꯑꯩꯅ ꯍꯥꯏꯗꯧꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ. ꯅꯪꯁꯨ ꯅꯪꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯃꯤ. ꯏꯕꯥꯅꯤ ꯃꯗꯨ ꯐꯣꯡꯗꯣꯛꯅꯁꯤ. ꯃꯗꯨ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯍꯦꯜꯂꯤ. ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ. ꯑꯦꯛꯁꯄꯤꯌꯔꯤ ꯂꯩꯕꯁꯨ ꯅꯠꯇꯦ. ꯃꯇꯝꯒꯤ ꯋꯥꯗꯤ ꯁꯨꯛꯍꯦꯟ ꯍꯦꯟꯈꯤꯔꯣꯏ. ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ. ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯀꯥꯎꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯕꯨ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯂꯒ ꯂꯤꯗꯣꯏꯅꯣ? ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯀꯥꯎꯈ꯭ꯔꯕ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯃꯤꯁꯛ ꯑꯃꯕꯨꯅꯤ. ꯅꯪꯅꯁꯨ ꯑꯩ ꯀꯥꯎꯗꯦ, ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪ ꯀꯥꯎꯗꯦ. ꯁꯤꯗ ꯅꯤꯡꯁꯤꯡꯂꯒ ꯂꯤꯅꯕꯗ ꯀꯥꯎꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯇ ꯂꯩꯔꯣ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯋꯥꯔꯧ ꯄꯨꯔꯧꯕ ꯂꯩꯇꯕ ꯅꯨꯃꯤꯠ ꯊꯣꯛꯂꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯤꯒꯦ. ꯔꯥꯖꯕꯤꯔꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ. ꯋꯥꯔꯧꯔꯤꯕ ꯊꯃꯣꯏꯗꯣ ꯅꯨꯡꯇꯤꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦꯗꯅ. ꯀꯅꯥꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ? ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯦ ꯈꯜꯂꯤꯕ ꯅꯨꯡꯁꯤꯕ. ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯑꯣꯏꯗ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯄꯤꯛꯄ ꯀꯞꯆꯦꯠꯄ ꯑꯉꯥꯡꯒꯨꯝꯕꯅꯤ. ꯑꯍꯤꯡ ꯆꯨꯞꯄ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯗꯨꯅ ꯀꯞꯄꯗꯣ, ꯃꯃꯥꯅ ꯃꯕꯨꯛ ꯄꯤꯊꯛꯂꯀꯥꯟꯗ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯣ. ꯏꯇꯝꯆꯥ, ꯅꯪ ꯑꯩꯒꯤ ꯅꯤꯡꯉꯥꯏꯁꯦ ꯑꯃꯅ ꯑꯃꯕꯨ ꯈꯪꯅꯕ ꯃꯇꯝꯗ ꯂꯣꯏꯅ ꯀꯣꯛꯑꯅꯤ. ꯅꯤꯇꯤ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯑꯩ ꯄꯨꯄꯥꯅ ꯀꯧꯔꯛꯑꯦ, ꯊꯝꯃꯒꯦꯀꯣ. ꯔꯥꯖꯕꯤꯔ ꯐꯣꯟꯗꯨ ꯀꯛꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯅ ꯋꯥꯔꯧꯔꯤꯕ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯅꯨꯡꯇꯤꯒꯤ ꯅꯨꯡꯁꯤ ꯆꯥꯡ ꯑꯣꯜꯂꯒ ꯄꯤꯁꯤꯜꯂꯒ ꯑꯩ ꯁꯣꯏꯗꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯒꯦ.